ꯑꯗꯨ ꯂꯥꯏ ꯀꯠꯄꯩ ꯅꯠꯇꯦ ꯑꯗꯨ ꯑꯩꯅ ꯂꯥꯏ ꯀꯠꯄ ꯄꯣꯠꯇꯤ ꯀꯅꯥ ꯂꯥꯏ ꯀꯠꯇꯕ ꯄꯣꯠꯇꯤ ꯀꯅꯥꯒ ꯂꯥꯛꯀꯅ ꯂꯥꯏ ꯀꯠꯅꯕ ꯄꯣꯠꯇꯣ ꯄꯨꯔꯛꯇꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯥꯏ ꯀꯠꯄꯁꯨ ꯌꯥꯕꯅꯤꯅ ꯀꯩꯅꯣꯅꯦ ꯂꯥꯏ ꯀꯠꯅꯕ ꯄꯣꯠ ꯄꯨꯔꯛꯇꯕꯅꯤ ꯅꯪꯁꯦ ꯀꯅꯥ ꯀꯠꯅꯕ ꯄꯨꯔꯛꯏꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯄꯨꯔꯛꯄꯅꯤ ꯉꯔꯥꯡꯅꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯊꯣꯡꯉꯦꯕ ꯑꯩꯈꯣꯏ ꯀꯣꯕꯤ ꯌꯥꯝ ꯂꯩ ꯀꯩꯅꯣ ꯅꯪꯅ ꯀꯣꯕꯤ ꯇꯪꯈꯥꯏ ꯄꯨꯔꯛ ꯂꯥꯛꯏꯗꯤ ꯀꯣꯕꯤ ꯇꯪꯈꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯦꯝꯃꯦ ꯄꯨꯔꯛꯄꯅꯦ ꯑꯩꯅ ꯑꯅꯧꯕꯗꯣ ꯑꯩꯁꯨ ꯂꯩꯔꯛꯇ꯭ꯔꯕ ꯊꯥꯎꯁꯤꯅ ꯀꯌꯥ ꯄꯋꯥ ꯑꯃ ꯑꯣꯏꯔꯅꯤꯌꯦ ꯍꯣꯏ ꯈꯔ ꯈꯔꯁꯨ ꯄꯨꯔꯛꯑꯕꯅꯦ ꯑꯗꯨꯅꯅꯦ ꯉꯔꯥꯡ ꯌꯦꯟ ꯊꯣꯡꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯂꯦꯝꯕꯒꯤ ꯃꯁꯂꯥꯗꯣ ꯑꯗꯨ ꯁꯨꯝ ꯄꯨꯁꯜꯂ ꯂꯥꯛꯑꯕꯅꯦ ꯑꯩꯅ ꯀꯩꯅꯣ ꯅꯪꯕꯨ ꯅꯋꯥꯅꯒ ꯄꯩꯁꯥ ꯑꯝꯇ ꯄꯤꯕꯤꯗ꯭ꯔꯕꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧ ꯆꯠꯅꯕ ꯄꯤꯌꯦꯕ ꯏꯅꯝꯃ ꯑꯩꯅꯅꯦ ꯁꯅꯥ ꯁꯥꯅꯕ ꯊꯝꯈ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯌꯨꯝꯗ ꯂꯩꯕꯗꯣ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯕ ꯑꯩꯅ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯑꯩ ꯉꯥ ꯂꯩꯒꯦꯅ ꯊꯣꯛꯄꯅꯦꯕ ꯑꯗꯣ ꯑꯩ ꯉꯥꯗꯣ ꯂꯩꯔꯔꯣꯏ ꯀꯔꯤꯒꯤ ꯆꯠꯄꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯁꯨ ꯂꯥꯛꯑꯕꯅꯤꯅ ꯐꯔꯦ ꯐꯔꯦ ꯐꯤꯗꯣ ꯍꯣꯡꯗꯣ ꯍꯣꯏ ꯏꯅꯝꯃꯗꯨꯕꯨ ꯉꯥꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏ ꯀꯩꯅꯣ ꯄꯤꯖꯗꯣꯏꯁꯤꯕꯨ ꯌꯦꯟꯁꯨ ꯊꯣꯡꯉꯣꯏ ꯍꯥꯏ ꯉꯥꯁꯨ ꯂꯩꯕꯤꯔꯔꯣꯏ ꯍꯥꯏ ꯀꯩꯅꯣ ꯊꯣꯡꯗꯣꯏꯁꯤꯕꯨ ꯃꯥꯕꯨ ꯌꯦꯟ ꯊꯣꯡꯅꯕꯒ ꯄꯣꯠ ꯆꯩ ꯄꯨꯔꯛꯑꯒ ꯊꯣꯡꯗ꯭ꯔꯗꯤ ꯑꯃꯨꯛ ꯃꯥꯡꯉꯅꯤꯗꯣ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯕꯗ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯀꯔꯤꯕꯨ ꯊꯣꯡꯕꯤꯔꯝꯗꯣꯏꯕ ꯏꯅꯝꯃ ꯆꯥꯛꯇꯣ ꯂꯣꯏꯔꯕꯣ 이비마 이비마 싹싹하세요 ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯀꯩꯅꯣ ꯈꯦꯆꯤꯔꯣ ꯇꯧꯔꯤꯁꯤꯕꯣ 피지우는 통달래 ꯀꯥꯡꯍꯧꯁꯨ ꯇꯧꯗꯕ 동아간지 뭐 야오래 야래 ꯈꯪꯁꯤꯁꯨ ꯑꯃꯈꯛꯇꯔꯣ ꯀꯩꯅꯣ 팽부도 너는 여기가 땀났다니네 아마 갖다 짜야지 ꯀꯥꯡꯍꯧꯁꯨ ꯇꯧꯗꯦ ꯑꯩꯗꯤ ꯌꯦꯟ ꯇꯧꯕꯗ ꯈꯟꯕꯅꯤꯅ ꯉꯥꯗꯣ ꯇꯧꯗ꯭ꯔꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯇꯧꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯦ 짜루 그이노 하와라 짜우세 마탕다니 그것도 매안 부르가 라우 어서워서봐 ꯈꯦꯆꯤꯁꯤꯒ ꯇꯟꯈ꯭ꯔꯦꯗ ꯑꯋꯣꯏꯕ ꯑꯩ ꯉꯁꯤ ꯑꯣꯏꯗꯤ ꯑꯗꯨꯝ ꯆꯥꯔꯒꯦ ꯃꯊꯪꯗ ꯈꯔ ꯐꯖꯅ ꯇꯧꯔꯝꯃꯨ 따롱기 낭가 가슴 나오 마탕다니 꼬비다 가야 부르건 ꯃꯄꯨꯝꯔ ꯀꯩꯅꯣ ꯄꯨꯔꯛꯑꯒꯦ ꯃꯊꯪꯗ ꯀꯩ ꯇꯧꯕ ꯌꯦꯡꯉꯣ ꯀꯩꯅꯣ ꯈꯦꯆꯤꯁꯤꯅ ꯍꯥꯎꯗꯣꯏꯕ꯭ꯔꯥ ꯑꯁꯨꯛ ꯍꯥꯎꯁꯤꯕꯨ ꯏꯅꯝꯃꯗꯤ ꯇꯧꯒꯦꯅ ꯇꯧꯔꯕ ꯈꯪꯗꯦꯗ ꯆꯠ ꯐꯪꯗ꯭ꯔꯦ 까이데 이돈 맘이한테 하왜 짜살로 가야 짜살로 조금만 싸홀루네 하와이스 얌마만 그럼 안 되네 나디 하러 오는 게 이제 키치 시국보다도 하나만 더 달리네 거의 배먹을 아이는 필주 필을 내려오자마자 싹 한번 다 키네 잡아서 슈팅되면 맛방이 A few moments later. 이놈아두나 그냥 이거 넣으시고 캐시도 비자봐 가수를 비자봐 이엔도 통 비자봐 그리 포도 비자도 가운데네 아까 왜 이렇게 나니 아이나 마자마도 넣어서라니 미망나 쫓나니지 사실 그냥 가리고 비니디 하이 왜 누구 가리가디 아무도 우디에 떠오시 마파나 수람데 만능도 그만 전미네 그리고 올라오지바 관계라 가리가 온거니 하이지 온비라디 페냐 올라오더니 뭐야만 너무 쫓나니지 아이나 ꯃꯧ ꯃꯌꯥꯝ ꯃꯔꯛꯇꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯌꯥꯝꯕ ꯄꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯒꯥꯔꯤꯒ ꯇꯧꯔꯛꯑꯗꯤ ꯑꯗꯨꯝ ꯀꯩ ꯇꯧꯔꯛꯇꯣꯏꯕ ꯈꯪꯗꯦꯅꯦ ꯀꯣꯀꯣ ꯁꯥꯏꯗ ꯃꯌꯥꯝ ꯃꯔꯛꯇ ꯑꯃꯨꯛ ꯑꯩꯅ ꯈ꯭ꯋꯥꯏꯗ ꯃꯈꯥ ꯂꯩꯍꯧꯗꯣꯔꯕ ꯀꯩꯅꯣ ꯄꯣꯠ ꯇꯝꯃꯛꯇꯕꯗ ꯈꯦꯆꯤꯅꯤ ꯀꯥꯏꯅ ꯑꯁ ꯈꯨꯍꯥꯎꯇꯗ ꯑꯣꯕ ꯑꯣꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯌꯦꯟ ꯁꯥ ꯅꯠꯇ꯭ꯔꯗꯤ ꯆꯤꯟꯁꯤꯗꯅꯦ ꯑꯝꯇ ꯇꯥꯕ ꯌꯥꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨ ꯈꯦꯆꯤꯒ ꯇꯧꯁꯜꯂꯛꯇꯅ ꯇꯜꯂꯦꯗ ꯑꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯂꯥꯛꯆꯅꯤꯡꯗ꯭ꯔꯦꯗ ꯃꯊꯪ ꯇꯥꯆꯧꯁꯨ ꯂꯩꯔꯝꯗꯕ ꯇꯥꯆꯧ ꯂꯩꯔꯝꯃꯗꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯃꯁꯤꯒꯤ ꯏꯅꯝꯃꯁꯤꯅꯅꯦ ꯃꯁꯥ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯍꯥꯏꯅꯅꯦ ꯇꯧꯔꯤꯁꯤ ꯂꯣꯏꯅ ꯐꯔꯕꯅꯤ ꯄꯦꯜꯂꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧ ꯂꯥꯛꯏꯅꯦ ꯍꯥꯏꯅ ꯄꯨꯔꯛꯏꯕ ꯄꯣꯠꯁꯤꯡꯗꯨꯕꯨ ꯏꯕꯨ ꯏꯀꯥꯏꯖꯩꯅꯦ ꯏꯆꯟꯅꯨꯄꯤ ꯂꯥꯛꯏ ꯍꯥꯏꯅ ꯄꯣꯠ ꯄꯤꯕ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯔꯤꯕꯣ ꯈꯪꯒꯅꯤ ꯃꯥ ꯃꯌꯥꯝꯕꯁꯤꯅ ꯇꯧꯔꯤꯁꯤꯅ ꯃꯥ ꯇꯧꯔꯤꯁꯤꯒ ꯈꯦꯠꯅꯈ꯭ꯔꯄꯣꯠꯅꯤ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛ ꯉꯥꯏꯅ ꯃꯥꯅ ꯇꯧꯕꯤꯕ ꯃꯌꯥꯝ ꯈꯪꯒꯅꯤ ꯃꯥ ꯍꯟꯗꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯇꯧꯕ ꯌꯦꯡꯉꯨ ꯑꯩꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧ ꯊꯥꯗꯕ ꯃꯥꯅ ꯃꯆꯟꯅꯨꯄꯤ ꯂꯥꯛꯇꯣꯏꯅꯦꯅ ꯅꯨꯡꯉꯥꯏꯅꯤ 이나가 아이 팅이네 그이놈이 뽀뚜 ꯉꯥꯏꯈꯣꯍꯦ ꯅꯪꯁꯤꯅꯦꯃ ꯁꯦ ꯅꯪꯒꯤ ꯇꯥꯆꯧꯅ ꯄꯤꯔꯝꯃꯤꯅꯤ 그이놈 시부아 아이고 가리 떠리 하자이네 시가
ꯒꯥꯔꯤ ꯅꯠꯇꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯊꯧꯕ ꯌꯥꯕ ꯒꯥꯔꯤꯅꯁꯨ ꯅꯪꯒꯤꯁꯤꯗꯤ ꯀꯩꯅꯣ ꯁꯥꯟꯅꯄꯣꯠꯅꯤ ꯍꯥꯏꯕ ꯑꯉꯥꯡꯒꯤ ꯑꯣ ꯁꯥꯟꯅꯄꯣꯠ ꯍꯥꯏꯔꯝꯕ꯭ꯔꯥ ꯊꯧꯅꯕ ꯍꯥꯏꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯒꯥꯔꯤ ꯑꯃ ꯎꯜꯂꯣꯏ ꯒꯥꯔꯤ ꯑꯃ ꯎꯜꯂꯕꯅꯤꯗꯣ ꯁꯤꯅ ꯅꯪ ꯑꯆꯧꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯏꯜꯂꯨꯔꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯄꯣꯠꯄꯨ ꯄꯤꯅꯕ꯭ꯔꯣ ꯃꯤꯉꯣꯟꯗꯕꯣ ꯅꯪꯁꯨ ꯉꯔꯥꯡꯒꯤ ꯃꯁꯂꯥ ꯇꯪꯈꯥꯏ ꯀꯣꯕꯤ ꯇꯪꯈꯥꯏ ꯄꯨꯔꯛꯏꯗꯨꯗꯤ ꯁꯦ ꯑꯩꯅ ꯉꯁꯥꯏꯁꯤꯅ ꯃꯤꯃꯤ ꯂꯩꯔꯨꯒꯦ ꯁꯤꯡꯖꯨ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤꯗꯣ ꯁꯤꯁꯤꯅ ꯅꯪꯒꯤ ꯗꯈꯤꯅꯥ ꯑꯣꯏꯔꯨꯁꯦ ꯂꯨꯄꯥ 10 ꯌꯥꯔꯦ ꯍꯧꯖꯤꯛ ꯈꯣꯏꯔꯝꯃꯣ ꯂꯨꯄꯥ 10ꯁꯤꯕꯨ ꯀꯅꯥ ꯄꯤꯅꯒꯦ ꯑꯁꯤꯁꯨ ꯆꯥꯅꯤꯡꯗ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯗꯣꯛꯑꯦ ꯁꯨꯃꯥꯏꯅ ꯀꯅꯥ ꯗꯈꯤꯅꯥ ꯇꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯄꯨꯔꯛꯏꯕꯣ ꯁꯤ ꯒꯥꯔꯤꯁꯤꯕꯨ ꯀꯅꯥ ꯊꯧꯗꯣꯔꯤꯒꯦ ꯑꯩꯁꯨ ꯆꯠꯂꯣꯏꯗꯕꯗ ꯑꯩꯒꯤ ꯏꯆꯥꯁꯨ ꯂꯩꯇ꯭ꯔꯤꯕꯗ ꯁꯤ ꯒꯥꯔꯤꯁꯦ ꯑꯩ ꯀꯩꯗꯧꯗꯣꯔꯤꯒꯦꯕ ꯁꯤ ꯈꯨꯗꯩ ꯃꯇꯦꯛꯁꯤꯅ ꯀꯩꯅꯣ ꯁꯤ ꯑꯉꯧꯕꯁꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯏꯜꯂꯨꯒꯗ꯭ꯔꯣ ꯁꯣꯔꯥꯖ ꯀꯔꯃ ꯆꯠꯄꯗ ꯏꯜꯂꯣ ꯀꯩꯅꯣ ꯋꯥꯄꯤꯂꯦ ꯅꯪ ꯉꯁꯥꯏ ꯄꯣꯠ ꯄꯨꯔꯛꯄꯗ ꯑꯩꯅ ꯍꯥꯏꯕ꯭ꯔꯕ ꯁꯤꯕꯨ ꯄꯣꯠ ꯄꯨꯔꯛꯅꯕ꯭ꯔꯥ ꯍꯥꯏꯅ ꯏꯅꯝꯃ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯇꯧꯁꯜꯂꯛꯄꯅꯤꯅꯦ ꯁꯤꯒꯨꯝꯕꯁꯦ ꯅꯠꯇꯦ ꯅꯪꯅ ꯄꯨꯔꯛꯏꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯄꯤꯕꯅꯤ ꯁꯤꯕꯨ ꯀꯩꯅꯣ ꯁꯤ ꯑꯩ ꯊꯕꯛ ꯆꯠꯈꯤꯒꯗꯕ ꯁꯤꯕꯨ ꯐꯔꯦ ꯒꯥꯔꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯀꯗꯕꯅꯤ ꯁꯦ ꯐꯖꯅ ꯆꯠꯂꯣ ꯁꯤꯕꯨ ꯒꯥꯔꯤꯅꯦꯅ ꯑꯩꯁꯨ ꯆꯠꯂꯣꯏꯗꯕꯗ ꯀꯩꯅꯣ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯁꯣꯕꯣꯛꯁꯇ ꯍꯥꯞꯄꯣ ꯅꯌꯥꯝꯕꯅ ꯃꯃꯥꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯄꯤꯈꯤꯕ ꯁꯣꯕꯣꯛꯁ ꯐꯖꯕꯗꯨꯒ ꯁꯤ ꯍꯥꯞꯆꯟꯂꯝꯃꯣ ꯑꯆꯧ ꯂꯩꯔꯝꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯊꯔꯝꯃꯣꯏꯗꯕꯅꯤꯗ ꯄꯤꯕꯨ ꯄꯤꯃꯜꯂꯕꯅꯤꯗ ꯁꯤꯁꯦ ꯂꯨꯄꯥ 140 ꯄꯥꯝꯕꯨ ꯄꯥꯝꯃꯨꯏꯅꯦ ꯅꯪꯅ ꯄꯨꯔꯛꯏꯗꯣ 140ꯒꯤ ꯐꯥꯗꯦ ꯍꯥꯏꯕꯅꯤꯗ ꯊꯥꯎ ꯃꯆꯦꯠ ꯈꯛ ꯆꯥꯛꯀꯧꯕ ꯍꯥꯏꯁꯤ ꯄꯤꯒꯗꯕꯅꯦ ꯑꯩꯅ ꯄꯤꯕ ꯑꯩꯅ ꯄꯨꯔꯛꯄꯕꯨ ꯌꯦꯡꯁꯟꯅ ꯍꯦꯛ ꯂꯩ ꯅꯪꯅ ꯄꯨꯔꯛꯄꯗꯨꯁꯨ ꯂꯩꯀꯥꯏꯗꯩꯅ ꯌꯦꯟꯗꯣꯏꯗꯣ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯤ ꯅꯪꯅ ꯆꯥꯛꯀꯧꯕ ꯄꯨꯔꯛ ꯑꯩꯁꯨꯅꯦ ꯃꯧ ꯃꯔꯛꯇꯅꯦ ꯍꯝꯕ꯭ꯔꯥ ꯎꯜꯂꯨꯗꯣꯏꯗꯣ ꯏꯀꯥꯏꯖꯩ ꯌꯥꯝꯅ ꯑꯗꯨꯗꯤ ꯏꯀꯥꯏꯕꯗꯨ ꯈꯔ ꯈꯪꯅꯔꯤ ꯐꯩꯗꯅ ꯃꯕꯨꯡꯒꯤꯗꯤ ꯈꯟꯗꯦ ꯃꯥ ꯀꯔꯤ ꯍꯣꯜꯕꯤꯗꯅꯤ ꯈꯟꯗꯣꯏꯕ ꯅꯤꯡꯉꯣꯜ ꯍꯥꯏꯕ ꯅꯤꯡꯉꯣꯜꯁꯦ ꯃꯅꯝꯃꯁꯨ ꯅꯪꯅ ꯆꯠꯄ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯧꯁꯟꯕꯅꯦꯕ ꯍꯌꯦꯡ ꯅꯪꯒꯤ ꯆꯠꯄꯗ ꯁꯤꯒꯨꯝꯕ ꯍꯥꯞꯄꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯞꯄꯣꯏ ꯑꯩꯅ ꯄꯨꯕꯗꯁꯨ ꯗꯃꯥ ꯑꯃ ꯄꯨꯅꯤ ꯊꯦꯡꯉꯦꯁꯦ ꯅꯪꯁꯨ ꯅꯅꯦꯝꯕꯣ ꯑꯣꯏꯅ ꯊꯦꯡꯅ ꯍꯟꯖꯜꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯁꯨ ꯁꯠ ꯈꯣꯏꯔꯝꯃꯒ ꯆꯠꯂꯣ ꯗꯥꯏꯔꯦꯛ ꯇꯥꯔꯤꯅꯤ ꯏꯅꯝꯃꯒꯤꯁꯤꯗꯤ Yeah!